Aditya amadi mahaki mamana Anjali bu mokhoigi imungi mau oijarge haijaba lakhiba numit adudagi Anjali ki punsida mongi thokdok kaya ama thokpa horaklami marakta mahak wanthaduna tarami marakta mahaki haksang aduda yamna thina soklami amadi maduda sunatana mahakna amukta fawkhaludaba mongi manglami nong manungdang ama mahakna mangda yamna sathiraba thawai ama su urami Anjali na wafamasi mahaki nupa oigadawriba Aditya Hairiba matamda Aditya na mahakpu makhoigi khundagi khara thapna leiba laisang amada unasi haiduna kauraklami Anjali na yumdagi thokke haiduna tawbaga yum adugi drawing room dagi mahaki mamana yamna kanna laubagi khonjel ama tarami numit adugi nungdang aduda Anjali na mahaki mamana laubagi khonjel adu tabada mahaki kadagi mamabu yengba thoklaklami adubu kadugi mapanda Mahakna namthiba manama namlami manamadu sa ama siduna pattuna pumduna leiba sumalami Mahakna drawing room da laklaba matungda mahaki mamadu masamana thatoktuna chapyungna leptuna leiramba ukhi sorsu sangna holami mahaki mamagi maithong adusu taifet tarami mahaki mamagi makhutta korigi khuzai ma supairami Anjali bu ubaga Mahakna khuzai adu Anjali tamna langlaklami khuzai adugi manung aduda amuba machugi nanglaba mahi amasu yaurami mahi adu leimaita pungchai tuna tarami mado ubada Anjali ki mamana makhada phamthagiduna leimaita taduna leiriba amuba machugi mahi adubu makhutna khomjilaga mamaita tairami Anjali na nanglaba amuba machugi mahi adubu munna yenglubada mahi adu I oirami Anjali mamagi angaubi amagumbagi matawadu ubada yamna kanna laurami Mahakna mapabu kauraduna yumadugi manungda koithi thirami adubu mahaki babadu yumadugi manungda leiba uramde Anjali na khudakta mahaki mapada phone taurami mahaki mapana phone adu paikalaklami amadi mahak Aditya ga laisang adu da lei amadi mahaksu laisang adu da athuba matamda laknanaba haiduna hairaklami Uchinna chinna mahak yum adudagi thoglaklammi amadi mahaki scooty adu thauduna Aditya na unasi harakiba mafam aduda haibadi laisang aduda laklami Mahakna laisang adu yauraklaba matungda Mahakna laisang aduda ukhiba adu mahak thasaba ngamlamde amadi masa pumbagi tu adu chap yunglami amadi makhutta pairamliba helmet adu nathokiduna makhada takhi Laisang aduda mahaki mamaki adugumna Aditya ki mamaidasu taituna leiramba thengnakhi amadi mahak yegya tawduna leiba mafam amagi manakta famduna leirami mahaki makhong makhudadusu kanak mamana thaurina punsinduna leirami amadi mahak angauba magum fara haiduna leirami amadi kanna laurami yegya tawfam adugi nakan amaromda laisang adugi pujari amadi Anjali ki mapasu famduna leirami Makoyani yegya mayam ga iman manadaba yegya amasu taurami mado ubada Anjali confirm ama khanglamde mahak kibasu yamna kirami mahak kina mapagi manakta changlami amadi laisang asida tauramliba sikarino haiduna hanglami adubu Anjali gi mapana mahakpu koksinduna manakta famalami amadi ngaihak tumina leinanaba haiduna hairami Yaiga aduda laisona duna soliba makai Aditya masadu anaba khanglaka yamna kanna laurami ikang khangokdana mahakna laurambadu khanglep ki amati mahaki mamidatu ngosok ngauraklami Anjali Aditya ki mong adu ubada yamna kirami matang aduda Aditya ki maithong adu onba horaklami mahaki haksang manungdagi thawai ama thoklakpa sumalami Thawai adu atai kanagi su oiramde thawai adu Anjali na mangda ukhiba nupi adumaki thawai oirami ikang khangokdana nupi adu ki thawai adu kanna lawba horaklami matang aduda laisang adu ki pujari aduna khuzai amadagi ising mari kharaga yaiga tawriba mafam adudagi ut asengba khara lauraga nupi adu ki thawai tamna chairami Ising amadi ut aduna chaisinbaga nupi adugi thawai adu laura duna mafam khangdana mangki amadi Aditya mafam aduda wanthaduna takhi Aditya gi phepam adu ubada mahakpu thamoi sengna nungsijaba Anjali mamitagi mapi chenthakhiba khangaude Anjali na Aditya bu yengi haiduna mahaki manakta changge tawbaga Anjali gi mapana mahakpu khamlami amadi Anjali da wa ama hairaklami Wadu taraba matungda mahak thasaba ngamlamde amadi pungangaklami
Mahaki mapana Aditya na yamna sathiba thawai Thakpi Hingchabi amabu irat thaunijai Thakpi Hingchabi asibu black magic habidi fattaba mahi khangba natraga haiba misingna irat thaunijai Thakpi Hingchabi Hairiba si matik mapangal yamna kanba karigumba mahakpu irat thaunijaduna pelhanba ngamlabadi mi aduna apamba ningba pumnamak phanganba ngamba thawai ama oirami Thakpi Hingchabi asibu thaunijaduna pelhanba ngamkhrabadi mi adu past present amadi future pumnamak khangba ngambaki pangal adu phangi Hingchabi aduna mi adugi manakta changaktuna mi adugi nakongda malemda lairiba aronba wa pumnamakpu haidokhanduna khanganba ngami adubu Thakpi Hingchabi asibu irat thaunibagi mahai asi aruba amadi yamna sathiba mahai amani Hairiba mahai asida mahi tauriba mi aduna mahaki amadi mapunsi chupa Hingchabi adubu irat thaunijaduna mahaki mapunsi fawbo kathokpa tarami Aditya ki mapana laikhidraba matungda Aditya mapungning amadi wakhal adu inung nungaitana leiba haurakhi Lairik tasu chahi khudingi fail oiba haurakhi amadi mahaki mamagi haksang adusu toina nungaitaba amadi ngamdaba haurakhi Tawfam amata khangjilaktabadagi mahak pumnamak thadoklamlaga fataba mahai black magic tamba haurakhi mahai adu tamlingai marakta mahakna kanaguma amadagi Thakpi Hingchabi asigi maramda khanglakhi Aditya na Thakpi Hingchabi asibu irat thaunijaba haurakhi mahak tumpham chafam pumnamak thadoktuna mahaki mapunsi fawbo Hingchabi aduda loina kathoklami amadi nongma ahingama Aditya chingama manungda famduna Hingchabi adubu irat thaunijaduna leiringaida Hingchabi adu mahaki mamangda thoklaktuna leplami numit adugi ahing aduda Thakpi Hingchabi aduna Aditya gi thawai amadi hakchang pumnamak pungsum sumakhiduna mahaki oikhi Hingchabi aduna masegi mahuta Aditya hojik matamgi khongchat ahumaki haibadi past present amadi future gi maramda loina khanghanba ngamkhi haiduna hairaklami numit adudagi Aditya gi mapunsi adu pungon onki mahaki mapunsida pumnamak loina afaba ngakta oiraklami mahaki startup adusu karor kayagi oirakhi amadi mahaki mamagi hakchang adusu pharakhi adubu masai pumnamak asigi mamal amadi leirami mahaki mapunsida kanagma mi amataga mari thamnabagi ayaba leiramde maram aduna Aditya gi mapunsida Anjali na lakiba numit adudagi Thakpi Hingchabi adu amukhana Aditya gi punsida halakhi Anjali amadi mahaki imungi mi pumnamaksu amambagi taibang aduda puduna changlakhi mado pumnamak adu taraba matungda Anjali pungang ngaklami Anjali ki mapana masi pumnamak asi Aditya masamakna laktuna mangonda haikhibani haituna hairaklami amadi makhoina tauriba yaiga sisu Anjali amadi Aditya gi punsidagi Thakpi Hingchabi adu matam chuppagi oina thadoktuna chatkhinabagini haiduna su hairaklami ikhang khangotuna wanthaduna taaduna leiriba Aditya wakhal taraktuna haugallaklami mahaki mamidatu ngosok ngauraklami Aditya gi mapangal adu aduki matikta kangkhalaklami haibada Mahakna mahakpu puliba thauri adu lokthokuna Anjali gi makhauri adu paituna malangda thangalami Aditya wakhal taba ngamlamde mahakpu Hingchabi aduna pungsum sumatkhi mahak hanjina nupi amagi khonjelda kanna noklami Anjali madopumna magadu yengduna leiba natana lambi amata leiramde Mahakna Aditya gi hakchang adugi manungda mahakna okhiba Thakpi Hingchabi adupu urami amaromdana mafam aduda laisang adugi pujari aduna kanna laison sonduna leirami amadi Anjali gi mapana Aditya bu phaduna themnanaba honarami matang aduda Aditya na Anjali gi mapabu mahaki fajinba ngamdraba makhut amaduna aduki matikta kannai laklami habida mahak laisang adugi faglangda paisinduna thomjilami amadi yamna thina soklami Anjali di hojik tapna sor honbadu yamna waraklami adubu matang aduda laisang adugi pujari aduna laisonama yamna kanna solaklami amadi khujaida yauriba ising pumnamak Aditya da chaisilami ising adu chaisinbaga Aditya angaupa magum yamna kanna lauraklami amadi mahak yeiga tawduna leiriba leirang adugi mai adugi manungda taakhi yeiga adugi mai adugi manungda taakhibadu Aditya oijarabasu mai aduda chaklibadudi sathiraba amadi tamthiraba Thakpi Hingchabi adu oibagum tawrami
Matang aduda Thakpi Hingchabi adu mai adugi manungdagi thoklaklaga mafam khangdana mangki. Laisang adugi pujari aduna yamna thuna mai adubu muthallami amadi Aditya gi hakchang aduda yegi ud adu taisilami. Yamna ngakliba wafamdi Aditya gi hakchang aduda maina chakibagi dapfam amata taramde. Adubu Aditya matang aduda mafam aduda wanthaduna taki. Aditya na wakal taraklaba matungda Mahak Hospital amagi manungda mamit pangthoraklami. Thogdog adugi numit 10 haukraba matungda Aditya laisang aduda yeiga tawba matamda mangonda thokiba thogdog sing adu amata ningsingba ngamlamde. Aditya gi manakta mahaki mamanaba ma famduna leirami. Mahaki mamanaba aduna haukiba numit 10 asi yamna laibak thiba amadi nungaitana hauki haiduna hairaklami. Numit 10 gi manung aduda Aditya gi mama heart attack tawduna siki. Maduga loinana mahaki startup adugi khwaidagi chawba contract amasu cancel oiki. Amaromdana Anjali Aditya bu nungbudi nungsirami. Adubu mahak amuk hanna mahaki mung manungi mising adubu sathirabada saduda amuk hanna tahaninglamde. Maramaduna Mahakna Aditya ga mari pumnamak thadatlami. Numit aduda Aditya na Thakpi Hingchabi aduna mangonda pikhiba mayam adudagi hena lawkhre haibadu khangba ngamki. Facebook ta Manipuri horror story gi Facebook page fu follow tawiramu. Loinana karigumba wari asu mayamna pambi taragadi channel asibu subscribe tawiramu amadi video asibu like and share amamda tawiramu. Mathangi video da amuk unarasi habsiga loinana yungkupam loyangan bana mayam pumnamakpu kainabagi yathang nizari.